Haurakliba nahasingna mayai kaba chinjak drug Sijinaba Hengatlakliba ase Thingnabagi Mayokta Porompat police na senduna poster campaign Chathakhre. Lamdam asida Hengatlakliba nahasingna mayai kaba chinjak maru oina drug Sijinaba amadi yonbagi changwang khalakpa asibu Thingnabagi pandamda ngasi Imphal East ki Porompat police station ki mityeng makhada The Women Social Welfare Association wangkai angom lekai maira paibi sana kunung maira paibi luf Mahabali apunba mayra paibi nupi khunai chawkhat kangluf wangkai ningthem pukri mapal mayra paibi amadi Wall United Club wangkai angom lekai ga punna khutsamnaduna campaign against drug abuse haiba khongchat ama Chathakhre. Campaign asiga mari leinana Porompat police station gi OC Chandra Kumar na phongdorakpada campaign asi pangthokpagi maruoiba pandamdi lamdam asida haurakliba nahasingna drug Sijinaba amadi yonbagi chang asi ka hena wangkhalakpa masina maram oiraga haurakliba nahasing asibu nisagi ipakta takhiduna khunai asida achauba mangjaba kaya ama lakataba asi Thingnabagi Mayokta police ki maikaidagi shu hanadagi drive kaya ama chathaduna lakli adubu police amadi lekai ki club maira paibi singa pullaga drugs sing asi thingminarabadi nahasingi punsi kanba ngamgani haibagi pandamda campaign asi Porompat police station na pangthokpani haiki loinana sana konung maira paibigi general secretary yumnam ibe yaimana phongdorakpada ngasi pangthokliba campaign asi drugs na maram oiraga mutkhigadawraba khunai asibu kannabagi damakta achauba lambi amani khunai asibu kannabu honabada drugs sizinaduna leiriba naha singnasu tholakuna ima singa drugs ki Mayokta changsilliba campaign asida saruk yaraklaba matamda drugs na manghalaba naha singi punsi kanba ngamgani loinana drugs thingbagi khongjang asida government club maira paibi amadi drugs sizinariba angang singi imungsu punna thokpiraktuna campaign asida saruk yabiduna khunai asi kannabo honaminasi haina phongdorakle Mahabali ki adigi wangkai ki laiba adigi sini ki mapan ki adi sana kun di mana paibi mai pensi adi amadi pergi wall club united wall club members yang jauh ka pergi campaign against drug abuse hyper ini maka ada pergi program si Chathakhre masih Chathakhre maru iba maram ti udi kalai iba naharon jeng maru ina naharon sina ni sa tawe Hengatlakliba adagi ani ni sa yon iba missing ki Mayokta ni mayam sakka to ngasi Imphal East ki osigi makhada akoi Imphal East na sibidana drug poster campaign against drug abuse ase si yamna maruoiba koigi tunggi horaiba isasi mutkingdaba khunai si kannabagi damakta achauba lambi amani haibasa ingasi hai miyang mamang haijari amadi hauji akoina tawgadaba thabakse nisa sadana leiriba isa sing mangtharakadaba tungi mirol sing ase china cha sing china thokpiraga mang thabiraga akoi mama singna matungde injaraga masigi thabakse tawba matamda mai pakani aduna nisa sabiriba isa khudimakse china tungi yumbiren leiba kasigi tungi yumbiren hamakadaba mayam se kanbina bai damakta moisina mangjing tharga thokpirau aduga tungda government amadi akoi maira paibi ima ipa imung manunggi miyamna support tawraga lambi asi changsamminadi maramdi aina masi haijariba maramdi sariba nisa sariba singse ngakidi Haraga pullaga ama tawraga adum thadokini isa singira tholaaga moigi lambi likun masina yonbani masidagi lawbani si tawbani haibase moina mama amadi government da pakta si pibiraba matamdadi akoi loina balati humdara tawjaba matamda masigi drug che amadi alcohol sijanariba mapong khudimakse akoina control tawba ngamgani adu natragadi ngahaki oina tawramaga mangki bodokoi pamjade mama oina isa punamak thokpiro jati gi yumbiren obige to khudimak che thokpirakana ngasi moigi mutkhigadaba lambi ola ibase akhoi gi thamoi se kaidana leiraba ngakani hogi akhoi na changsan gadaba lambi lakadaba lambi sila chatkadaba punamak miyamna uba phangagani masi numit khudinge akhoi na udana laabagi thamoi kaidagi paudam ne ngasi tamdari dada Ibe makigano azab thamo sigi yumse next time tina checksin na laksilaga thamkhrabani ne dadarang se juhar habaga amta kidrabo asumna mayamna machalbu ngapshan dugum masigi yumasibu asoyangan kokadabagi next time tina ngapseli
Extec TMT Zoar Habating Matok na Nabasembani. German technology Sijinaba concrete katok na tinaro matanda. Kapag nagamot ko na Hengatlakliba. Extec TMT. Strength is in the quick.